Paujadi Yumpup Ipamaroi Pau Karab de Dojari, Sawombung FCI the Tabaktoba Sinmi yaona Mioi Mapan Covid-19 Positive Oire. Impart is Kilam like Kentragi Manung Chana Sawombung that lady by FCI go down the Tabaktoba Sinmi Tariat Hongkar person and the Covid-19 Positive Oire Aire. Mioi Chang Asi Aukib October Tang and the Covid-19 test over Madam the Positive Oire Aina, confirmed Taukibane. Masih matung the October home the Makoi Mapan Covid-19 Positive Oire Aiba, confirmed Taukibane. Positive oire ba music asi haujik lamboi khonang khong dat leiba covid care center da laying tuna leire Mioi bapan asi positive oire aina confirm to hibagat loidana FCI go down da thabak toriba labor sing staff sing amadi security personnel sing makhata na covid-19 test to matam da negative oire section thaurangi thabak lokhat ba oina FCI go down manung amade akoi ba mafam sing adir kana sanitize to bagi thabak chathakre haujik go down ki thabak lep tuna leire aire ambush da ARG person amasire Ngasi ayuk pung mapan minat ipuron taba matam da Arunachal Pradesh ki Chalang district ki Jai Rampul amade nampung lona badalaiba Hetlong village da Assam Rifles ki ising puba tanki gari amada Alpha I amade NSN ki combined force na IED pokai handuna ambush torok padagi ARS person amasire lalhaw basing na IED pokai laba matung da nakal animak tagi AR ki gari adu da lep palaitana nomay kapsin dona lantake maduda AR person amasike amana yamna sathi bamong da asok apan nang badage aruba pibam da laikan dhari Haujik Paubagi Oina AR ki person kaya yam na shire amade Soklabagi Ibagi Pau Pangba Ngamdre Loina na Lalaw Lupki may kayda asok apan Ngamkhiba Ibagi Pau Pangba Ngamdre Ato Papau Amadana Doctor Singi Markta Covid na Sihanbagi Chang Wanglibasi Docter-Patient ratio Nemba PPE marang kaidabagini PPE Kakching marang kaidaba PPE aksang da thongba ambati lokthokpegi technique da asoiba leiba patient sina makhoi Covid-19 infection da expose tawkhibagi matang da phongtokna daba thabak subagi matam ka henna sangba amasong Doctor-Patient ratio ka henna neman badagi India da doctor singi marakta Covid-19 Sihanbagi Chang Wanglibani IBC analysis amana utkre India na United States ki matang da malemgi oina Covid-19 case masing khwaidagi jamba lepak oire pandemic asina patient sing khakta natana healthcare ki miyo singi marakta su misi minagi chang wang na thogan khe recruitment wa thokta enforcement directorate na maruk oiba ekoi singi lanthung ki akupasing kaukre enforcement directorate ED na hanagi DIG BK data amasung asam ki BJP lucingba deban dega ki SNC ki akupalis Long na pakhan kre recruitment wa thokta enforcement directorate na maruk oiba ekoi singki lanthong ke akupasing kaukre enforcement directorate ED na hanagi DIG GBK data amasung asam ki BJP lucingba deban deka ke achat singki akupalis longna ba honakre data amasung deka animak asam police SI recruitment wa thoke maruk oiba ekoi anine BJP ki lucingba deka jumsaga ki ahingda police na Pata tar kuci dagi phake thabak dagi pothara ba makok thongba police officer data di auju pawba police na tiba phangdre report kran IED na pirakiba letter ki matung in criminal investigation department CID na data amasung deka animaki motable amasung impounded property single list ama sinakre panbajabadi Assam police ki CID na recruitment wathok adugi matangda tijintuna laklibani forest amasung revenue gi lamni haidona kiet na duna leiba chingkhaya CM gi poktak makhada sarbe tawba loikre Manipur tampaki lamda lay basing kaya revenue department gi makhada lay amadi forest department gi makhada reserve forest widuna layri aiduna department ani ki marakta matam changna yin atuna lakiba adu survey tawduna asengba mapu khangtokna basi minister N Birena khangalakpada gi sing kaya survey tawduna asengba mapu khangtokpa ngamle makhata na sing kaya amsu survey tawbagi thabak hojik chathaba aure Pausi asina phangba official oiba paugi matung innade singkhai sing amasung langkol sing asigi mapong kaya da revenue department na Mioi kaya da pata pisinduna jum sajenbagi thabak chatharam khe maragasi ex principal dagi fund recover tobiyo kankhatuna thamba yaroi Dr. S. Surenjit Singhana session 2019-20 gi lockdown manung the college ki activity amada su tawdana September 2020 loirakpada supnadagi Lupa Lising kuntra khakta makleman naba maungda thambiram laga asuk chawpa college ama muthatnaba honabadade action amata logdana lairibasi misang mikai naipa thongni aina lilong aurebi college students union na thokpa serol da phongdorakle Serol aduda union na kaidongnungda yabang ngamloi sidri popa kongjang changchin gani mara leiraba ex principal Dr. S. Surenjit Singhabu sarkar asina ngasi popa kankatun thamleba asi karamba policy no ex principal Dr. S. Surenjit Singhadagi yablaba senfam sing haujuk popa recover tawdana leiriba asi atubada lengak amadi education department na miyang changbiyo
Sok Lising ani tara ka taret taraga nipan the principal in charge oiram laba Sahidur Rahman suspend tawba ka loina na Lupa Lakh kun mga deposit tawon ke ngasi maral laire khangna ex principal Surenjit puna lainga abadi education department na kan katunda thamliba asi misang mikai nairabra aina union chingna dabak ngamde aire maramaduna senfam sing asi lainga amadi education department na tha asigi mapan phawbada recover tawgadabane karigumba tawdaba tarabadi thangnaba numittagi college asigi mahiroising na akanba agitation chatharagani aire Nakalamromda Chekki farm dagi Hurallakpa Lupa Lakh amaga Lising kun ganithoi Faba Ngamkhiba BDF ama Kakching police ki SP na Lupa Lising mga mana pikhre Hurallakpa senfam Lupa Lakh amaga Lising kun ganithoi phagatpa Ngamkhiba gidamag BDF personnel ama Kakching district police ki SP Vector Yariyangkhom na Lupa Lising mga mana pikhre aina SP gi thadorakpa serol da aire Serol asina makha taraduna tha asigi ahunggi ayukpung ahumrom tabada sora outpost duty taba BDF personnel pi Rojit Kumar na Kakching lom dagi thawbal lom da lakpanaha ama singnaduna check tawna khambada mi adu nanthoktora chenkhibida Rojit Kumar na atay personnel sing kauthokduna tanaraga phabada mi adu da Lupa Lakh amaga Lising kunithoi yauromba thengnaki Faraba nupa adu thaudam Binod Singh sahi kunthra apokpa Leikhidre Basanta Khongjom Sapam Bazar maningdagini Makpu hang pangsat thabada paisa sing adu Kakching lamdong dat leiba Kakching chumak laikai dagi KSI Joy Singh koba amagi Chekki farm amadi so thugairaga Hurallakpa aiba khangba ngamkhe Phagalakkiba senfam adu Kakching police ta sinarake P Rojit Kumar ki thauna phaba adu gidamak selgi mana asi pibani aire Haujik nahaki mamangda Government of Manipur Covid-19 common control room dagi thadorpa jerol amada ngasi Covid-19 na maram oiraga Mioi ahum Amagasu Leikhidre Nouna Leikhidre makoi ahum tharaga sigiba Apunba masing humdramar Sukhre loina confirm case na Lising taraga mathoi saripan jangkai mga yaukre Aribada content sing asigi marui pau khara asi pau damjari pamani local news YouTube channel amadi Facebook page asidagi yangbiri pupuna magpathaga jari loina na channel asina tomda kanana badi subscribe like and share doga kawi kanu puna magpu amaka na thaga jari